ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯒꯤ ꯃꯃꯤꯡ ꯖꯥꯅꯁ ꯀꯧꯏ꯫ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯕ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯂꯩꯕꯒꯤꯗꯃꯛ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯔꯕꯥꯔꯗ ꯃꯇꯝ ꯆꯨꯞꯄ ꯂꯩ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯗꯔꯕꯥꯔꯗ ꯑꯁꯨꯝ ꯂꯩꯕꯁꯤꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯗꯨ ꯃꯁꯥꯗꯨ ꯑꯇꯟꯕ ꯄꯣꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯆꯠꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯤꯆꯝ ꯑꯃꯒꯨꯝ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯣꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯔꯤꯈꯛ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯁ, ꯃꯁꯤꯒꯤ ꯁꯤꯅꯤꯁꯤꯗꯤ ꯍꯥꯎꯏꯍꯦ"꯫ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯃꯍꯥꯎꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ?" ꯑꯍꯥꯟꯕꯒꯤ ꯂꯩꯁꯥꯕꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯥꯏꯔꯒꯗꯤ ꯑꯃꯈꯛ ꯂꯩꯌꯦ꯫ ꯑꯩꯅ ꯈꯟꯕꯗ ꯁꯥ ꯉꯥꯒꯤ ꯃꯍꯥꯎꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ"꯫ ꯑꯍꯨꯝꯁꯨꯕ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯏꯇꯥ, ꯅꯠꯇꯦ, ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯥꯎ ꯂꯩꯕꯗꯤ ꯁꯪꯒꯣꯝꯅꯦ"꯫ ꯑꯅꯤꯁꯨꯕꯒꯤ ꯂꯩꯁꯥꯕꯤꯗꯨ ꯌꯥꯝꯅ ꯉꯛꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯀꯔꯤ ꯍꯥꯏꯕ? ꯁꯪꯒꯣꯝꯅꯦ ꯍꯥꯏꯕ? ꯑꯉꯥꯡ ꯃꯆꯥꯗꯧꯅꯀ"꯫ "ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯥꯏꯊꯤꯕ ꯄꯤꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯒꯤ ꯃꯍꯥꯎꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯑꯊꯣꯏꯕꯅꯦ"꯫ ꯑꯍꯨꯝꯁꯨꯕ ꯂꯩꯁꯥꯕꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯗꯥꯔꯂꯥ, ꯅꯪꯗꯤ ꯃꯌꯥꯝꯒꯤ ꯋꯥꯁꯤꯗ ꯀꯔꯤ ꯈꯜꯂꯤꯕꯒꯦ?" ꯃꯔꯤꯁꯨꯕ ꯂꯩꯁꯥꯕꯤ ꯗꯥꯔꯂꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯤ, "ꯑꯩꯅ ꯈꯟꯕꯗ ꯂꯧꯁꯤꯡ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯧꯁꯤꯡꯒꯤ ꯃꯍꯥꯎꯁꯤꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤ ꯈꯛꯇꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅꯤ"꯫ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯂꯣꯟꯅ ꯌꯦꯡꯂꯒ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ, ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯂꯣꯟꯅ ꯇꯥꯟꯅꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨꯒꯤ ꯃꯌꯨꯝꯁꯤꯡꯗ ꯂꯣꯟꯅ ꯆꯪꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯗ ꯂꯩ ꯑꯍꯨꯝꯈꯛ ꯆꯤꯡꯂꯒ ꯊꯅꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, "ꯐꯝꯅꯥꯏꯕꯁꯤꯡ, ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯈꯔ ꯆꯠꯂꯒ ꯂꯩꯀꯣꯜ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯂꯩꯀꯣꯜꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝꯁꯤꯡꯗꯨꯗ ꯆꯪꯉꯨ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯡꯖꯤꯜꯗ ꯂꯩ ꯑꯍꯨꯝ ꯆꯤꯡꯕ ꯌꯨꯝꯁꯤꯡꯗꯨꯒꯤ ꯌꯨꯝꯕꯨꯁꯤꯡꯗꯨ ꯄꯨꯔꯒ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯏꯃꯨꯡꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯃꯨꯡꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯔꯛꯀꯗꯕꯅꯤ꯫ ꯑꯩ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ"꯫ ꯃꯁꯤꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯗꯨ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯍꯜꯁꯤꯡ, ꯍꯥꯏꯕꯗꯤ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨꯒꯤ ꯃꯄꯥꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯃꯔꯤꯗꯨ ꯗꯔꯕꯥꯔ ꯌꯧꯁꯤꯜꯂꯛꯂꯕꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯍꯜꯁꯤꯡ, ꯑꯩ ꯅꯈꯣꯏꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯈꯣꯏ ꯃꯔꯤꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯡ ꯂꯩꯕ ꯅꯠꯇ꯭ꯔꯥ?" ꯑꯍꯜꯁꯤꯡꯗꯨꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯂꯩꯖꯩ"꯫ "ꯑꯣ, ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯡꯗꯨ ꯀꯣꯅꯨꯡꯁꯤꯗ ꯑꯃꯨꯛꯇ ꯄꯨꯕꯤꯔꯛꯎ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯑꯍꯜ ꯃꯔꯤꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯏꯟꯈꯠꯂꯛꯂꯤꯕ ꯉꯥꯛꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯈꯣꯏꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯤꯅ ꯎꯈ꯭ꯔꯒꯗꯤ ꯅꯅꯥꯏꯗꯤ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯗꯣ"꯫ "ꯏꯍꯦ, ꯃꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯅꯣ꯫ ꯑꯩꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯥꯅꯤ, ꯀꯅꯥꯃꯠꯇꯗ ꯎꯍꯜꯂꯣꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃꯠꯇꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯍꯜ ꯃꯔꯤꯗꯨꯒꯤ ꯃꯌꯨꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯥꯔꯒ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨ ꯃꯤ ꯀꯅꯥꯃꯠꯇ ꯎꯍꯟꯗ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯔꯤꯗꯨ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯐꯝꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯀꯧꯁꯤꯜꯂꯤ꯫ ꯅꯤꯡꯊꯧꯅ ꯑꯍꯥꯟꯕ ꯀꯧꯁꯤꯜꯂꯤꯕ ꯂꯩꯁꯥꯕꯤꯗꯨꯗ ꯍꯪꯂꯝꯃꯤ, "ꯏꯕꯦꯝꯃ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯅ ꯉꯔꯥꯡꯁꯤ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯗ ꯅꯪꯒ ꯅꯈꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯩꯀꯣꯜ ꯃꯌꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯑꯩ ꯇꯥꯍꯧꯔꯦ꯫ ꯅꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯗꯨ ꯀꯔꯤ ꯃꯇꯥꯡꯅꯣ?" "ꯏꯅꯤꯡꯊꯧ, ꯃꯗꯨꯗꯤ ꯏꯅꯤꯡꯊꯧꯗ ꯀꯥꯏꯒꯗꯕ, ꯁꯣꯛꯀꯗꯕ ꯋꯥ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ"꯫ "ꯏꯍꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯦ, ꯀꯤꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯉꯔꯥꯡ ꯁꯥ ꯉꯥꯒꯤ ꯃꯍꯥꯎꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯋꯥꯅꯤ"꯫ "ꯑꯣ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ
ꯁꯥ ꯉꯥꯒꯤ ꯃꯍꯥꯎꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯟꯇ꯭ꯔꯤꯗꯨꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯏꯃꯨꯡꯁꯤ ꯁꯥ ꯉꯥ ꯑꯃꯠꯇ ꯆꯥꯗꯕ ꯏꯃꯨꯡꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯅꯥ ꯃꯁꯤꯡ ꯆꯥꯏ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯅ ꯈꯨꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯅꯪꯅ ꯀꯔꯝꯅ ꯁꯥ ꯉꯥꯒꯤ ꯃꯍꯥꯎꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯔꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯍꯣꯏ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯁꯥ ꯉꯥ ꯆꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯎꯖꯕꯗ ꯁꯥ ꯉꯥꯁꯤ ꯂꯩꯕ ꯀꯥꯟꯗ ꯃꯁꯤ ꯐꯖꯅ ꯀꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯁꯥꯗꯨꯒꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯥꯡꯕ ꯂꯩꯇꯦ꯫ ꯁꯥꯗꯨꯒꯤ ꯃꯔꯨ ꯐꯥꯎꯕ ꯍꯨꯏꯅ ꯁꯤꯠ ꯅꯥꯟꯅ ꯂꯦꯛꯂꯒ ꯆꯥꯔꯤꯕꯅꯤꯗꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯛꯁꯤꯡꯅ ꯑꯃꯨꯛ ꯃꯔꯨꯁꯤꯡꯗꯨ ꯆꯥꯏ꯫ ꯂꯦꯝꯍꯧꯕ ꯃꯇꯤꯛ ꯃꯀꯥꯏꯁꯤꯡꯗꯨ ꯑꯃꯨꯛ ꯀꯛꯆꯦꯡꯁꯤꯡꯅ ꯑꯃꯨꯛ ꯆꯥꯔꯤꯕꯅꯤ꯫ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯊꯤꯖꯤꯟꯕ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧ ꯖꯥꯅꯁꯇꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤꯗꯨꯗ ꯋꯥꯈꯜ ꯂꯩꯕꯒꯤꯗꯃꯛ ꯃꯅꯥ ꯄꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯗꯨ ꯅꯤꯡꯊꯧꯅ ꯄꯤꯕ ꯃꯅꯥꯗꯨ ꯄꯨꯔꯒ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯂꯩꯁꯥꯕꯤꯗꯨ ꯑꯃꯨꯛ ꯀꯧꯁꯤꯜꯂꯤ꯫ ꯑꯅꯤꯁꯨꯕ ꯂꯩꯁꯥꯕꯤꯗꯨ ꯌꯥꯝꯅ ꯇꯞꯅ ꯄꯪꯇꯛ ꯁꯨꯇꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯪꯉꯤ, ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯏꯕꯦꯝꯃ, ꯉꯔꯥꯡ ꯅꯨꯡꯊꯤꯜꯁꯤ ꯅꯈꯣꯏ ꯂꯩꯁꯥꯕꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯑꯩꯅ ꯇꯥꯍꯧꯔꯦ꯫ ꯅꯪꯅ ꯍꯥꯏꯈꯤꯕꯗ ꯁꯪꯒꯣꯝꯒꯤ ꯃꯍꯥꯎꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯥꯎ ꯂꯩ ꯍꯥꯏꯈꯤ꯫ ꯃꯗꯨ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯁꯤꯅꯤ: ꯃꯤꯌꯥꯝꯅ ꯁꯪꯒꯣꯝꯅ ꯁꯥꯕ ꯄꯣꯠ ꯆꯩ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤ ꯄꯥꯝꯅ ꯆꯥꯅꯔꯤꯕꯁꯤꯅꯤ꯫ ꯁꯪꯒꯣꯝꯅ ꯁꯥꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤ ꯄꯥꯝꯗꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯒꯤ ꯃꯍꯥꯎꯁꯤ ꯇꯝꯈꯤꯕ ꯂꯩꯇ꯭ꯔꯒꯁꯨ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯑꯩꯅ ꯈꯪꯉꯤ꯫ ꯁꯪꯒꯣꯝꯒꯤ ꯃꯍꯥꯎꯁꯤꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯇꯤ ꯁꯪꯒꯣꯝꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯍꯛꯆꯥꯡꯁꯦ ꯑꯅꯥꯕ ꯍꯦꯛꯇ ꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯎꯖꯕꯗ ꯃꯁꯤꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯂꯩꯁꯥꯕꯤꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯗ ꯅꯤꯡꯊꯧꯗꯨ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯑꯆꯨꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯁꯪꯒꯣꯝ ꯅꯠꯇ꯭ꯔꯒ ꯁꯪꯒꯣꯝꯅ ꯁꯥꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯇꯁꯦꯡꯅꯃꯛ ꯃꯍꯥꯎ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯎꯕꯇ ꯅꯠꯇꯅ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯃꯅꯥ ꯄꯤꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯗ ꯑꯍꯨꯝꯁꯨꯕ ꯂꯩꯁꯥꯕꯤꯗꯨ ꯑꯃꯨꯛ ꯀꯧꯁꯤꯜꯂꯤ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯗꯔꯕꯥꯔꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯍꯪꯉꯤ, ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯧꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯉꯔꯥꯡ ꯅꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯅ ꯂꯩꯀꯣꯜ ꯃꯌꯥꯗ ꯐꯝꯂꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯃꯗꯨꯗꯤ ꯏꯅꯤꯡꯊꯧꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ, ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯤ ꯍꯥꯏꯈꯤꯕ ꯅꯪꯒꯤ ꯋꯥꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ ꯑꯁꯤꯅꯤ꯫ ꯆꯨꯝꯃꯤ, ꯃꯗꯨ ꯑꯩꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯋꯥꯗꯨ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅꯕꯨ ꯈꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯃꯗꯨ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯝꯃꯨ꯫ ꯏꯅꯤꯡꯊꯧ, ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ꯫ ꯃꯁꯤꯃꯛꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯣꯡꯃ ꯎꯃꯪꯗ ꯁꯥ ꯀꯌꯥꯃꯔꯨꯝ ꯃꯃꯥꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯕꯗꯣ, ꯂꯣꯏꯅꯕꯤꯕꯗꯣ ꯎꯈꯤ꯫ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯗꯒꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯚꯥꯂꯣꯍꯦ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯄꯥꯎꯈꯨꯝꯅꯣ! ꯁꯦ ꯂꯩꯁꯥꯕꯤ, ꯂꯧꯔꯣ, ꯅꯍꯥꯛꯀꯤ ꯈꯨꯗꯣꯜꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨꯅ ꯂꯩꯁꯥꯕꯤꯗꯨꯗ ꯈꯨꯗꯣꯜ ꯑꯃꯈꯛ ꯄꯤꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯟꯗꯛꯇꯤ ꯑꯔꯣꯏꯕ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯤ ꯗꯥꯔꯂꯥꯒꯤ ꯄꯥꯂꯤ ꯑꯃꯨꯛ ꯇꯥꯔꯦ꯫ ꯗꯥꯔꯂꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯒꯜꯂꯣꯟ ꯉꯥꯛꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯤ, ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯁꯨꯝꯗꯧꯕꯅꯤ, ꯉꯔꯥꯡꯁꯤ ꯂꯩꯀꯣꯜꯗ ꯅꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕꯗꯒꯤ ꯀꯧꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯃꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯁꯥꯟꯅꯈꯤꯕ ꯅꯠꯇꯦ꯫ ꯏꯍꯦ, ꯃꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯂꯧꯁꯤꯡꯅ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯈꯤꯕꯗꯨ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ ꯁꯤꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯍꯥꯛ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯧꯁꯤꯡ ꯍꯥꯏꯕꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯅꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯣꯏꯗꯕ ꯉꯥꯡꯂꯕ ꯀꯥꯟꯗꯇ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗꯗꯤ ꯀꯅꯥꯃꯠꯇꯅ ꯃꯗꯨꯒꯤ ꯃꯍꯥꯎꯗꯨ ꯐꯪꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯗꯤ ꯑꯣꯏꯗꯕꯈꯛ ꯉꯥꯡꯕ ꯂꯩꯇ꯭ꯔꯤ ꯏꯅꯤꯡꯊꯧ ꯃꯗꯨꯃꯛ ꯑꯁꯦꯡꯕ꯭ꯔꯥ ꯑꯩꯅ ꯈꯟꯖꯕꯗ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯗꯕ ꯁꯨꯛꯉꯥꯡ ꯉꯥꯡꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛ ꯑꯣꯏꯗꯕꯁꯦ ꯉꯥꯡꯂꯛꯀꯅꯤ ꯃꯁꯤꯃꯗꯤ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕ ꯉꯝꯃꯤ ꯀꯔꯤ ꯅꯍꯥꯛꯀꯤꯁꯤ ꯑꯩꯉꯣꯟꯗ ꯆꯥꯡꯌꯦꯡꯅꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇꯦꯅꯦ ꯑꯩꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯣꯏꯗꯕ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ 500 ꯈꯛ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒ ꯊꯥ 6ꯁꯤꯒꯤ ꯃꯅꯨꯡꯗ ꯏꯅꯤꯡꯊꯧꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯣ ꯊꯕꯛ ꯑꯣꯏꯅ ꯎꯠꯆꯒꯦ ꯗꯥꯔꯂꯥꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯑꯉꯛꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯔꯂꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛꯁꯤꯡꯗꯨ ꯁꯨꯅ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯅꯈꯤꯕ ꯊꯥ 6ꯀꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯊꯥ 6 ꯆꯞ ꯆꯥꯅ ꯂꯣꯏꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯗꯥꯔꯂꯥꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯉꯤ ꯏꯕꯦꯝꯃ ꯗꯥꯔꯂꯥ ꯅꯍꯥꯛꯅ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯑꯉꯛꯄꯁꯤꯡꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛ ꯎꯠꯆꯒꯦ ꯂꯩꯁꯥꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯊꯤꯟꯊꯕ ꯇꯧꯗ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯗꯥꯔꯂꯥꯒꯤ ꯌꯨꯝꯗ ꯊꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯗꯥꯔꯂꯥꯒꯤ ꯃꯌꯨꯝꯗꯨ ꯌꯧꯔꯦ ꯗꯥꯔꯂꯥꯒꯤ ꯃꯌꯨꯝꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯨꯝ ꯌꯥꯝꯅ ꯆꯥꯎꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯅ ꯁꯥꯔꯝꯃꯤ ꯗꯥꯔꯂꯥꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗꯨ ꯇꯔꯥꯝ ꯑꯣꯛꯆꯩ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯊꯪꯅꯕ ꯀꯥꯁꯤ ꯇꯣꯞ ꯇꯣꯞꯄ ꯀꯥ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯀꯥꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯆꯪꯂꯤꯕ ꯃꯤꯑꯣꯏꯗꯨ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛ ꯍꯦꯂꯣꯏ ꯑꯃꯈꯛ ꯎꯕ ꯐꯪꯅꯤ ꯑꯗꯣꯝ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯅꯤꯡꯗꯕ꯭ꯔꯥ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯖꯥꯅꯁꯇꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯤꯡꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯨ ꯆꯤꯡꯅꯕꯅ ꯊꯨꯝꯍꯠꯂꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ ꯆꯨꯝꯃꯦ ꯑꯩꯒꯤ ꯃꯟꯇ꯭ꯔꯤꯁꯤ ꯍꯥꯟꯅ ꯆꯪꯍꯜꯂꯁꯤ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯁꯨ ꯍꯦꯂꯣꯏ ꯀꯥꯗꯨ ꯎꯅꯤꯡꯂꯝꯅꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯟꯇ꯭ꯔꯤꯁꯤꯡꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯃꯈꯛ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯀꯥꯗꯨꯗ ꯆꯪꯍꯜꯂꯦ ꯆꯪꯈ꯭ꯔꯤꯕ ꯃꯟꯇ꯭ꯔꯤꯗꯨ ꯀꯥꯗ ꯆꯪꯂꯝꯗꯥꯏ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯉꯁꯤꯗꯤ ꯑꯩ ꯍꯦꯂꯣꯏ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯗꯧꯔꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯟꯇ꯭ꯔꯤꯗꯨ ꯀꯥꯗꯨꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯂꯩ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤꯗꯨ ꯀꯥ ꯃꯅꯨꯡꯗ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯂꯩꯇ꯭ꯔꯦ ꯃꯁꯤꯗ ꯃꯟꯇ꯭ꯔꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯅ ꯃꯈꯣꯏꯗ ꯍꯦꯂꯣꯏꯗꯨ ꯎꯔꯛꯇꯦ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯍꯥꯏꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯕꯨꯛ ꯐꯠꯇꯕ ꯂꯧꯅꯝ ꯇꯧꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅꯃꯛ ꯍꯥꯏꯅꯈꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯟꯇ꯭ꯔꯤꯗꯨ ꯀꯥꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ ꯃꯟꯇ꯭ꯔꯤ ꯅꯍꯥꯛ ꯍꯦꯂꯣꯏꯗꯨ ꯎꯔꯛꯄ꯭ꯔꯥ ꯃꯟꯇ꯭ꯔꯤꯗꯨ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯍꯦꯂꯣꯏꯗꯨ ꯑꯩ ꯎꯖꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯍꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯍꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯖꯔꯨꯒꯦ ꯑꯁꯣꯝꯅ ꯑꯅꯤꯁꯨꯕ ꯃꯟꯇ꯭ꯔꯤꯗꯨ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯑꯅꯤꯁꯨꯕꯒꯤ ꯃꯟꯇ꯭ꯔꯤ ꯑꯁꯤꯅꯁꯨ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯉꯁꯤꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯑꯩ ꯁꯣꯏꯗꯅꯃꯛ ꯍꯦꯂꯣꯏꯗꯨ ꯎꯕ ꯐꯪꯅꯤ ꯃꯔꯝꯗꯤ ꯃꯤꯌꯥꯝꯅ ꯑꯩꯁꯤ ꯊꯧꯖꯥꯜ ꯍꯩꯕ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯃꯟꯇ꯭ꯔꯤꯗꯨꯅ ꯍꯦꯂꯣꯏꯗꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤꯗꯨ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯍꯥꯟꯕꯒꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯑꯃꯗꯤ ꯈꯧꯔꯥꯡꯅ ꯍꯦꯂꯣꯏꯗꯨ ꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕꯒꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯃꯍꯥꯛꯁꯨ ꯎꯔꯛꯏ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯁꯨ ꯍꯦꯂꯣꯏꯗꯨ ꯁꯣꯏꯗꯅꯃꯛ ꯎꯔꯒꯅꯤ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯦ ꯑꯗꯨꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯗꯨ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯂꯣꯏꯗꯨ ꯊꯣꯔꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯤꯡꯊꯧꯗꯨ ꯉꯥꯏꯕꯗ ꯑꯁꯨꯝ ꯋꯥꯔꯛꯂꯝꯃꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯈꯛ ꯐꯥꯎꯔꯛꯂꯦ
ꯃꯍꯥꯛꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏꯗꯨ ꯊꯣꯔꯛꯇꯕꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯃꯋꯣꯜ ꯈꯜꯂꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯁꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯤꯡꯊꯧ ꯅꯠꯇꯕꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯖꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯄꯥꯟꯗ ꯗꯥꯔꯂꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯅꯤꯡꯊꯧꯗꯨ ꯊꯣꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯤꯡꯊꯧꯗꯨ ꯊꯣꯔꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯗꯥꯔꯂꯥꯅ ꯍꯪꯉꯤ, "ꯏꯅꯤꯡꯊꯧ, ꯍꯦꯂꯣꯏꯗꯨ ꯎꯕꯤꯔꯛꯄ꯭ꯔꯥ?" ꯅꯤꯡꯊꯧꯗꯨ ꯈꯧꯗꯦꯝꯂꯒ ꯈꯨꯝꯃꯤ, ꯍꯣꯏ, ꯍꯦꯂꯣꯏꯗꯨ ꯎꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯦꯂꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ꯫ ꯗꯥꯔꯂꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯅꯤꯡꯊꯧ, ꯇꯁꯦꯡꯅ ꯎꯕꯤꯔꯛꯄ꯭ꯔꯅꯦ?" "ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤꯕꯅꯤ." "ꯏꯅꯤꯡꯊꯧ, ꯑꯁꯦꯡꯕꯒꯤꯔꯅꯦ?" "ꯃꯥꯅꯤ, ꯑꯁꯦꯡꯕꯒꯤꯅꯤ." ꯃꯇꯝꯗꯨꯗ ꯗꯥꯔꯂꯥꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯈꯛ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯂꯦ." ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯅ ꯈꯨꯝꯃꯤ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦꯅ." ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯃꯥꯡꯗ ꯗꯥꯔꯂꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛ ꯑꯣꯏꯗꯕ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯃꯗꯨ ꯈꯜꯂꯨꯔꯒ ꯅꯤꯡꯊꯧꯗꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯦꯂꯣꯏꯗꯨ ꯎꯈꯤꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯁꯥꯅ ꯍꯦꯂꯣꯏꯗꯨ ꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧꯅ ꯗꯥꯔꯂꯥꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯗꯥꯔꯂꯥ, ꯅꯍꯥꯛꯁꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯕꯤ ꯅꯨꯄꯤꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯍꯜꯂꯦ." "ꯏꯅꯤꯡꯊꯧ, ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯆꯠꯅꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯀꯥꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯆꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯃꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯏꯗꯕ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ." "ꯑꯩ ꯈꯪꯉꯦ꯫ ꯐꯔꯦ ꯗꯥꯔꯂꯥ, ꯑꯩ ꯃꯇꯨꯡꯗ ꯑꯣꯏꯗꯕ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯈ꯭ꯔꯔꯣꯏ꯫ ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯦ꯫ ꯂꯧꯁꯤꯡ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯦ꯫ ꯅꯍꯥꯛꯀꯤ ꯂꯧꯁꯤꯡꯅ ꯑꯩꯕꯨ ꯉꯁꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯍꯜꯂꯦ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯌꯥꯕꯤꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯔꯥꯅꯤ ꯑꯣꯏꯕꯤꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯗꯥꯔꯂꯥꯁꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯊꯤꯟꯊꯕ ꯇꯧꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨꯅ ꯂꯧꯁꯤꯡ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯝꯍꯦꯟ ꯍꯦꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧꯗꯨ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯁꯨꯛꯉꯥꯡ ꯉꯥꯡꯂꯔꯣꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯕꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ꯫